October ki tang tara taruki ahing nongyai Mayai Lambi Asi Matamga Chunaba Lambi ama Oina Semba Houdriphaoba Changsin-Gadouriba Lambi THINGBAGI KHONGJANG MEEYAM PUNNA SARUK YAMINNASI HAINA Mayai Lambi APUNBA LUFKI MAIKEIDAGI APPEL TOURAKLI Mayai Lambi APUNBA LUFKI Publicity Secretary Hirem Sam Kesho Maidaina Thadaropa Cherol Amada Mayai Lambi HAINA KHANGNARIBA National Highway 137A Miyoi lising kayagi lifeline oiriba yamna maru oiba lambi ama oiribani Lambi Asi ngasidi mamal yamnaba miyoi thawai kayagi mongfamgi lambi ga chaf manaraklei matam sana Lambi Asibu semjin biba yengsin binaba leitabagumna lak leirak panangasidi yamna sathiba khudongchiningai gi thakta leire MALAL na Lambi Asibu Matamga Chunaba Lambi amagum semgat binaba chai amaga Khaigi mamangdagi haizaduna taknaduna lakhi adubu mari lenaba department na ngaihak matam ngaibagi maongda machi pothole khara menba natana ahenba karisu taude taubiram liba khara adusu quality maintain taubiram dabana maram oraga nongmagi lambi si soksilakpagi chang henjelakli lambi asida anaba yengba chatkadaba fawba kinare irang haujungai bantaujungai Lambi Taukhai Jungai Lambi Asi Semjin Bibagi Wakhal Leitaba Public Works Department PWD Engineers Sing Asi Handaki Matang Asida Chapchaba Para Amatambinaba Amadi Fibam Thina Soklaba Mayai Lambi Asida Thengnariba Awaba Kayasi Koknanaba Honaba Damiyamgi support ka loinena Mayai Lambi Asi Matamga Chunaba Lambi ama Oinaba KHONGJANG Changsin-Gadouriba Haina appeal Tourakli